Akaspan Imphal, Wahingbam Washington na pau pajari, ahan bada, maruay bapau. Prabhu Jishu Krista bu cross sa pangting no na halabatungda amuk hingalaki banumit Easter Sunday gi palan thorom ngasi malem sinba tungbada pangtokli. BJP gi MP singna Supreme Court amasung Bharat ki Chief Justice ki matang da phongdokhiba yenaningai oiraba wafam adu maranai gi oiba wafam ni dol ga mari leina de hairi. Waqf Amendment Act ki kanabasing miyam da khanganabagi damak BJP na ngasi dagi laibak sinba tungbada Waqf Shudhar Janajagran Abhiyan Hauragani amasung Jammu Kashmir gi Riyasi jila da ngarang brajata bada miyoi ani sire amasokle yawama de hameng ni phurom su sire. Prabhu Jishu Krista bu cross the pang tingdo na halabatungda amuk hingalakiba numit Easter Sunday gi palan thoram ngasi malem sinba tungbada pangtokli laibak ki mafam kayada numit asiga mari leinana Christian singna church singda akhanaba laisol thoram kaya pangtoknari Manipur da su Christian singna ngasi Easter Sunday gi palan thoram pangtoknari church singda ayuk angan badagi hauna laisol sabha pangtokpana numit asigi mapungoi ba saktam oiri aikhoi gi none paumi gi paudam ama Sengthoi wangthoi raba Prabhu Jisuna pap ki damakta Calvary Cross da pang tingduna sibiduna amuk numit humni gi matungda sibadegi hingalaktuna miyoiba khudingmak ki damakta aran khubam pibiba numit asibu miyamna Easter Sunday haina pangthoknaribani ayuk ki laison thauram loisinduna hauzik nungthindasu miyamgi sakson bagi program congregational singing mafam khudingda pangthoknari numidang wairamgi laison saba pangthoktringaida Numidangi ahaw atum mathel lukoi gi chaknen chanaduna Easter Sunday gi thoidokpa saktam ama oigidori Akaspani Imphal gi pawgidamak longmai none degi agui kamai Numita siga mari lainana Rashtrapati Draupadi Murmu Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi na laibak asigi miyam maruaina Christian lining chatpasingda yaipa paujel piri Hanagi Mukhyamantri Nongthomban Biren Singh nasu numit asiga mari lainana Christian lining chatpasingda yaipa paujel piri Social media da thagatpa mahaki paujel da Sri Biren na hai Easter numit asina lakpada miyoiba marakta machin manaw oibagi nungsinaba amadi santi porakpa oirasanu Numit asina aikhoi miyoibada khangba kanba amasung thajabagi wakhal na lamjingduna anauba asa amasung afaba wakhalon gi lambi adu takli hainasu Sri Biren na hairi MLA SS Olis nasu numit asiga mari lainana miyamda yaipa paujel piri Sanama hijam gi matangda jati thaki mifam ama ngasi nungtil Imphal gi GP Women's College da pangtokani International Sanamhi Association na sinduna pangtokpa mifam aduda hanagi mantri L. Jayantakumar Singh amasung Association gi President Chapam Bhaigyan na singba saruk yagani Thauram aduga mari lainana Sanamahi lining na takpi tambiramba Singh kauba lairik amasu phongani Yelhomi Kansi Haiba Hiramda Indigenous Peoples Association of Kanglai Park Ipak na sinduna lem na layang bagi camp ama Imphal West Jilagi awang sekmaida laiba Kaugjeng Laima Lampak ta haujik pangtokli camp asida ENT Eye Ortho PMR Medicine Pediatric amasung skin gamari lainaba laina sing layangli Imphal West Jilagi Chief Medical Officer gi mieng makhade chathariba camp asida Dr. Yauna punna medical staff nipu mangarom na saruk yari Bharatiya Janata Party gi MP Singh Nishikant Dubey amasung Dinesh Sharma Supreme Court amasung Bharat ki Chief Justice ki matangda phongdokhiba yetnaningai oiraba wafam adubu BJP na kanna yaningdaba phongdokpaga loinana makoina phongdokhiba wafam adu dol asiga mari leina de hairi MP ani asida asigoma wafam phongdoktanabasu khangankre Social media da thagatpa warolda BJP ki President JP Nadda na hai makoina phongdokhiba wafam adu BJP ga mari leina de makoi gi maranai gi oiba wafam ni BJP na madubu yaba natraga sagatpagi wafam leite Sri Nadda na makata na hai Bharatiya Janata Party na ainbu matam khudingmakta ikai khumnai amasung ain gi matung ina tarakpa hukum amadi wafam punamak dol asina ngakli mahang na hai laibak asi court khudingmak asi Ganatantra gi maruiba saruk amani amasung sangbidan bu ngak sennabagi achiat payumbi amani haina dol asina lawi Waqf Amendment Act ki kanabasing gi matangda miyamda ningthina khanganabagi
damak Bharatiya Janata Party na ngasidagi laibak sinba thungbada Wakab Shudhar Janna Jagran Abhiyan Hauragani Khongjang ngasi mathang thagi manga phawba chathagani machigi makhada BJP gi lusingba singamsung karyakarta singna Muslim singda khundaba mafam singda chatuna semdoklaba ek asigi matangda mamutta na khangangani tabiriba pawasi Akasbani Imphal dagini Jammu Kashmir gi Riyasi jila da ngarang Bajra tabagi thokdokta mioi ani sire amana shokle yawamade hameng ni phuramsu thokdok aduda sikhre hairi siriba mioi ani amasung asokpa mioi adu Riyasi jila gi dharote khuldagini asokpa adu laikanari Rajouri amasung Poonch jila da nonglei nuksina uhai wahai amadi mahi marong kaya amangata thokhankhre yum cha marom amadi school building kharsu amangata thokle hairi Uwa amadi electric post kaya tubadagi mai su phangdre hairi Saudi Arabia gi numit nini gi khongchatta Pradhan Mantri Narendra Modi Jeddah laibak pokpa numita thumgani masi hauki basahi ni phuroma sida Bharat ki Pradhan Mantri amana sohor aduda chatpa ahanba khongchatni khongchat asina Bharat amasung Saudi Arabia gi mari singtha ningai oiba mongda phagat hangani America gi Uparashtrapati J.D. Vance numit marini gi Bharat khongchatta hayang New Delhi da thunglaragani Mapal Thoram Mantraloy gi chero lamana hai masi Sri Vance ki ahanba Bharat khongchatni Mahagna Pradhan Mantri Narendra Modi ga hayang unagani Uparashtrapati amasung mahaki mihut kangbu gi khongchat asida Delhi da natana Joypur amasung Agra su yogani khongchat asina nakal ani gi marida khumang yangsilakliba amadi makhata na paikhet kadaba thabak singi matangda kupna khanabasung amhallagani laibak anina lamdam gi amadi malem gi oiratliba phibam gi matangda su makhoi gi oiba morching phongdok nagani Delhi da ising phangdabagi awaba mayok nariba adu kokhanaba lokhatpa maruiba khongthang ama oina Mukhyamantri Rekha Guptana Burari gi Nirankari ground dagi ngasi GPS yauba water tanker lising ama hena lamthagani tanker sing asina ising phangdabagi awaba mayok nariba amadi pipe ki sing yaudriba mafam singda ising phangangani Delhi gi water mantri Parvez Barma na hai Pradhan Mantri Narendra Modi gi mipum khuding makta ising phangan bahaiba wakhalon adugi pandamda sarkar na kathok pagaloina na thabak paikali Delhi da ising phangdabagi awaba mayok nerba du kokhannaba sarkar gi maikai dagi paikhat payaba thabak paikhat kani hainasu mahagna hairi Tarataret suba civil services de gamari lainana Pradhan Mantri Narendra Modi na hayang New Delhi gi Bigyan Bhavan da civil servant sing da wangangani Magna afaba lengak shasan gi damak piba Prime Minister's Award for Excellence su yantokani kumsi chahi gi oina tongan ba category singi mioi taratarukta mana asipigani Kendra gi Selthum Mantri Nirmala Sitaraman gi America amasung Peru khongchat ngasidagi hauragani San Francisco Stanford University da pangtokpa thoramamada Srimati Sitaraman na wangangani amadi tongan ba official singasu unaduna wari sanagani Indian Premier League cricket ki match sama dengan si Chandigarh da Punjab Kings ka Royal Challengers Bengaluru ga nungthil pung 3:30 da aduga atopa match sama dena Mumbai Indians ka Chennai Super Kings ka numidang pung 3:30 da Mumbai da thengnaragani Manipur Veteran Football Association na sinba kulhumdoi suba Challenge Cup Veteran Football Tournament lisingani kunmanga loisinbagi thoram ngasi Imphal West Jilla gi Takel da leiba sai NERC Tap Ground Pangtok Lagani Thoram Duda MLA Singh Laurembam Rameswar Amasung T.S. Arun Kumar Singba Saruk Yagani Aroibada Maroiba Pau Amukhana Prabhu Jishu Christ bu cross ta pangting dona halabatungda amuk hingalakiba numit Easter Sunday gi palan thoram ngasi malem sinba tungbada pangtokli BJP gi MP Singh na Supreme Court amasung Bharat ki Chief Justice ki matangda phongdokkiba yanadingai oiraba wafam adu maranai gi wafam ni dol gamari leina de haidi Work Amendment Act ki kanabasing miyamda kanghanabigi damak BJP na ngasi dagi leibak sinba tungbada work Shudhar Janna Jagran Abhiyan hauragani amasung Jammu Kashmir Riyasi Jilla dangarang Bajra tabada mioi ani sire amana shokle yawamade hameng ni phurom su sire Paulo jare